Kanglai Pauthang Miyeng Tabiriba Singbu Taramna Oksari Ngasigi Pause Singda Yumpham Oiba Maruoiba Paukra update Tawzari Ahanbada Kuki Zo Amadi Maitegi CSO Singi Lusingba Singa Unaduna Hosik Lamdam Asida Thokliba Irang Asi Laksinduna Santi Purangna Wat Tanaragani Haina AK Misrana Pondorali Government of India Ministry of Home Affairs ki Advisor AK Misra Amadi Intelligence Bureau ki Northeast ki Joint Director Rajesh Sihari Kablena Kuki Zo Amadi Maitegi CSO Singi Lusingba Singa Unaduna Hosik Lamdam Asida Thokliba Irang Asi Laksinduna Santi Purangna Wat Tanaragani Haidi Pawasin Makatan Hai Ngarang Advisory AK Misra Amadi Intelligence Bureau Northeast ki Joint Director Rajesh Sihari Kablena Lusingba Team Amana Churachandpur da Chatuna Kuki Jo Singi CSO Sing Unaduna Wari Sanaki Deputy Commissioner Churachandpur ki Office da Pangthokiba Mifam Aduda Kangpokpi da Based over Committee on Tribal Unity Ko to Churachandpur da Based over Kuki Jo Council Amadi Payroll Amadi Jiribam da Based over Indigenous Tribal Advocacy Committee ki Mihut Sing Saruk Yaki Mifam Aduda Maru Oina Free Movement Amadi Highway Sing Yauna Kuki Jo Sing na Ladiba Mafam Sing da Jangsil Total Shutdown ki Matang no Wa Khanaki Hairi Amaromda Ngarang All Manipur United Clubs Organization Amuko Amadi Coordinating Committee on Manipur Integrity Kokomi Amadi Adai CSO Sing ki Mihut Kharagasu All Secretariat Ayupung Mapaldagi Hoduna Nungthil Pung Ohum Phawba Wari Sanaki Hairi Wari Sanaba Aduda Manipur da Tangdu Taba Hanjilaknaba Phase Ahum Thokna Khaidokuna Lambi Semba Loire Masida Phase Ani Haibadi Khulai Lokhatpa Amadi Lambi Chathok Chasin Yahanbagi Thabak Paikhatpa Haure Ahum Suba Phase ki Oina Logi Wangmada Khulai Pairiba Singi Oiba Makhoiga Mari Loinana Activity ki Thabak Paikhatpana Singba Yauri Haiba Wafam Sing Thamlakli Loinana AK Misrana Su CSO Sing Kharagi Maikaidagi Point Manga Yoba Memorandum Ama Pisin Kre Hairi Pisin Kiba Memorandum Aduda Manipur Miyamna Lamdam Asida Ning Tamna Chathok Chasin Yahanba Relief Camp ta Ladiba Sing Masagi Mayumda Athubada Hanjilhanba Khulai Paiba Singna Misam Miyamda Makata Nakhut Tharaktaraba Wafam Sing Memorandum Aduda Yauri Hairi Makha tarakpada Naga MLA Taruka Governor Ajay Kumar Balaga Unaduna Manipur da Santi Puraknaba Wari Sanakhre Mamang Sahi Lisingani Kulumdogi Me Ahumdagi Manipur da Thokliba Tha Kunithoi Suraklaba Lal Asi Athuba Matamda Loisinduna Ing Tapa Manipur Ama Puraknaba Manipur da Lairiba Kangluk Masel Amata Oina Nungsi Chanana Laiminanaba Ngarang Nagagi MLA Tarukna Manipurgi Governor Ajay Kumar Balaga Raj Bhavan da Unaduna Wari Sanakhre Unaraba Matungda Wari Sanaba Aduda Manipurgi Lengak Sasan Tauramba Haujikna Muthat Kraba BJP Lengakta Mapung Phana support Taukiba Naga People's Front NPF ki MLA Singh Haibadi Awangbum Nimai Khasim Tasum Ngakpigani Khasim Basum Losi Dikho Leisio Kaising Je Kumo Sa Amadi Jamengnung Panmaina Singba Sing Saruk Yaki Governor Ajay Kumar Balaga Unaduna Wari Sanakiba Aduda Naga MLA Taruki Maigaidagi Governor ki Mapamda Manipurda Hojik Thokliba Irang Asi Athuba Matamda Loisinaba PR Lengakna Lokham Thokpa Thodang Sing Lobiyu State Asida Santi Puraktuna Manipurda Laiminariba Kangluk Masel Nungsi Chanana Mahausagum Laiminaba Adu Phangnaba Thabak Paikhatpiu Amadi Manipurgi Mafam Khudingmakta Chathok Chasin Tawba Yadriba Asi Hojik Kuki Jo Singna National Highway Singda Matam Kaktaba Total Shutdown ki Khongjang Asi Handok Handuna Mahausagum Aki Akhang Yaudana Chathok Chasin Yanaba Thabak Paikhatpinabasu Governor gi Mapamda Taksin Khi Makatarakpada Nscn ki ga PDF amadi KNAB gi Apunba Lanmisinga Khut Thoknakhre miyoi kaya asiyana yaukre hairi Indo Myanmar border da ngarang Nscn ki ga PDF amadi KNAB gi Apunba Lanmisinga Khut Thoknakhre asiyana amadi asokapan kaya yaunare hairi Hiramasigi matangda phangba pawgi source amana hai KNAB gi PDF ki maikeida miyoi kuntrani thoirom sikibaga loinana miyoi yankhai romda asokapan nangkre hairi Khut Thoknakhre gi thogdok aduda Nscn ki gi lanmi ahumsu laikidraba singa dugi manungda Captain Tianjang Liangmai Chahi Kuntra Honglengmang Piang Chahi Kunithoi amadi Chapyang Jemi Chahi Kuntra Manga Kowi hairi Khut Thoknakhre aduda Nscn ki gira PDF ki camp ani khudum chanba ngamkhibaga loinana yamlaba khuchuklai amasu lawba ngamkhre haina paw ajina makhatari Makatarapa Pauda Kuki terrorist Singi Matakta military track down Chathagadabani Haina Youth Wing na Fongdoragli BJP Amasung Congress na Parliament po Kangjebung Onthoktuna Manipurgi Irang Kangdrum Sanaba Topiyu Pakistan terrorist ka khenaba Laitraba Chin Kuki terrorist Singi Matakta military track down Chathabiyu Haina RPI Athwale di Delhi Youth Wing gi Makaidagi Fongdoragli Delhi gi
Patel Tiesta Leiba Wing Asigi Office the Pangtok Kiba Paugi Mifam Amada Wing Asigi President Borisna Hai Union Home Minister Amit Shahna Mars Nepal dagi Manipur gi lambi da chathok chasin yahangani haigadra hairaga ngasi fawba thabakta ontokpa ngamdaba asi laibak thibani thong asi hauzik PR thamduna center da lengak le hairabasu hanaga chap manana aduga haidokiba wa thabak oina pangthokpa ngamdaba lengakni haina logani aduga Union Home Minister gi wafam yaroi haiduna lambi adumak thingliba chin kuki jo narco terrorist singda military crackdown toba natana upai leiroi haiki madugi action lokhotpa ngamdriba karigino hangki Manipur gi miam lifeline oiriba National Highway 2 amadi atei lambi singda asumna athingba piriba asi kokhanaba military crackdown chathaduna lambi hangdok hallu madudada Manipur da tangdu leitaba hanjilakadabani haina mahakna makatana Doki Baugi Mifam Aduda Saruk Yakiba Wing Asigi Working President Laisram Malemngan Manahai Union Home Minister Amit Shahgi Free Movement Haiba Pandam Adu Ngasi Mai Paktri Jin Kuki Singna National Highway Sing Tingjinduna Thamliba Asina Maitei Khaktat Natana Atopa Phuruk Kayadasu Sauna Ayatpa Piribani Asigumba Thodok Asi Matungda Amuk Hanna Thoktanaba Akanwa Military Crackdown Ama Jathabiu Haiki Mahana Haikibada BJP Amadi Congress na Parliament bu Kangjibung Onthoktuna Kangdrum Sanaduna Leibagi Matam Nate Madugi Mahut Irang asi Warusin ama Puraknaba ama to oina honabiu haina mahakna makataki Makatarpa Pauda Kuki Zo Singna Sathariba Matam Kaktaba shutdown NPO na akanba mongda yaningdaba Fongdorakli Union Home Minister Amit Shahgi order matung inna Manipur da free movement lehenabagi mayokta Kuki Zo Singna Satharagliba Matam Kaktaba shutdown bu Naga People's Organization NPO na akanba mongda yaningdaba Fongdorakli Loinana hauzik sathariba total shutdown gi khongjang asi loisinhanaba NPO na lengakta matam thakre NPO na taliba demand asi phangdrabadi makataba akanba khongjang lakani haina mari leinaba singi pungning singsilakli NPO gi Information and Publicity Wing na thokpa chirot amana Kuki singna hauzik chathariba total shutdown asina maram oiraga Manipur da punna khunda leitaduna mahaurol dagi leminaraklaba misam miyamda yamna chauna khudong chadaba amadi awaba kaya mayokna halle lengakna khudakta thabak lokotuna mahusagi phibamda hanjilanaba honabiu madu natragana NPO gi oiba thabak paikhatlagani haina chirol aduna khangalakli Makatarpa Pauda Kuki Singna separate administration taliba asi phanglaroi haiba makoina khangjarabani haina M thoithoina Phongdokre Maitei Council Moregi Chahi Kunthra Mathoirak Suba Mapok Kumon Thoram Ngarang Imphal East District ki Kabu Lekai da Pangthokre Thoram aduda Maitei Society Churachandpur gi President Moirangthem Thoiba Kha Nongpok Apunba Nupi Lup Moregi President TS Ibemphal Maitei Council Moregi President Mayang Langbam Thoiba Charuk Yaduna Pangthoki Pangthokiba Thoram aduga Mari Loinana Maitei Council Moregi M Thoibana Pangthokibada Hauzik Kuki Singna separate administration taliba asi phanglaroi haiba khangjarabani Moregi Maitei Sing Athuba Matamda Soidana Moreda Hanjilhalagani Haiba Wapam Phongdoki Thoram aduda More amsung Churachandpur dagi lanjenarakuna tongan-tonganba tampaki relief camp singda Chongjapam Loduna Lairiba Imung Kayagi Mioi Singsu Saruk Yaki Maitei Council Moregi Mayang Lambam Thoibana Phongdokibada Hauzik Haukiba Chahi Lisingani Kulumdogi Me Humda Kuki Singna Maitei da Lal Horokiba Asi Ahanba Nate Kuki Singna Moreda Leiba Tamil Furuki Matakta Lal Haukiba Matamda Maitei na Achoba Thodang Loduna Loisinki Moreda Leiramba Paite Furup Singi Mataktasu Kuki Singna Lal Horokpada Maitei na Achoba Thodang Loduna Churachandpur District Phawa Thindoki Khutsemgi Lal Asi Tungi Mirol Oiriba Isa Isu Singna Achoba Mangjaba Amani Khongpham Handoktuna Tangdu Leitana Lainaba Kuki CSO Amadi Maitei CSO Singna Sinduna Santi Leba Manipur Ama Ohelasi Haina Phongdoki Makha tarpa yamna nungaitaba pau amada garina thombada angang ama laikhidre hairi ngarang ayuk pung 10 rom tabada Nambon Police Station gi manung chanba oinamda flag post thetuna lakpa bolero amana angang ama thomlambadagi laikannaba ngamdana laikhidre angang asibu thomlamliba bolero adu khamlamdana thauduna chatkibadagi miyamna tanaraba matung Bisenpur gi Tera Urak manaktagi miyamna fare laikhidraba angang adu irengbam mamang lekaidagi khumukcham babhani chahi manga kawi hairi Makatarpa Pauda Fox ki President Maniharna resign Tokibada Fox Thobal District ki Maiki degi Yaningdaba Phongdorakli Federation of Civil Society Fox ki President TS Maniharna Fox ki President Phamdagi resign Tokiba Adu Federation of Civil Society Fox Thobal District ki Maiki degi Yaningdaba Phongdokjari haina Society asigi President S
Surchan Maitena Kuyek Piduna Tadrok Chirol Amana Pondorli, Chiroluna Makata Raduna Hai, T.S. Manihana Makatana Adumak, Federation of Civil Society, Fox Ki President Gi, Tau Pubinaba, Fox, Tobal District, Paikegi, Nolona, Haizeri, Haina Chirol Aduna Makata Ragli. Makatarakpa Aroiba Pauda, Gari Samaga Ani Impal, the Yorakre Haidi, Akanba section Torang Marakta Jiribam, the Gingarang Impal Tamna Tolakiba, Petroleum Product Amadi Ate Polam Puba, Gari Samaga Ani, Garang take the Kaidana Impal Yorakre, Presna Pongba Pau Amagi Matung Ina, Garang Impal the Yorakraba Poche Puba Gari Sing Adudi, IOCAO Gi Tanker, Yankai Humdoi, BPCL Gi Truck Ama, Nomad. Tangai Fodana Changba Polam Sing Puba Truck Niputaruk, Tata 407 Truck Ama Amadi National Highway Construction Gi Pochai Puba Truck Ama Yauri, Gari Sing Asi Ngarang Jiribam Thadok Laba Matung Ngarang Ahing None Milestone da Yarik Lambagal Loinana, Ngasi Ayuk Impal da Tunglakibani Haidi, Panbayabadi Union Home Minister Amid Sana Manipur Gi Lambi Kuding Makta Free Movement Ohelagani Haina Lautokiba Adugi Matung Haukiba Tang Nipal da MS bus sing tongan mafam da service tawduna Kangpopi Phauraga Senapati tamna chatkadaba MST bus ama Kangpopi district da mafam kayada miyamna athingba pibadagi madubu laksinaba security force na akanba action lokhatki maduda Kangpopi district tagi miyoi ama laikidabuga loinana miyoi kaya amana asok apan nangki thodok adubu yaningdaba phongdokpa oina kuki zone singna khundariba state asigi mafam khudingmakta matam kaktaba total shutdown gi khongjang chatharakibani hairi